Welcome dear listeners. Mayambu ahanba maktada narrator sana mangangna ikoknona khurumjari. Wari padrangai mangoinana mayamgi mafamda wafam amatang thamjage madudi. Channel asina hapchariba wari singasi kanagumbi amataga mari lainajade. Mayamgi nungainaba pumnamak wakhalna sagatuna izabani. Amadi tabiriba mayamna channel asibu nuksibiduna subscribe tawiramnaba ningsingjari. Ngasisu Manglan tare channel asina mayamgi damakta yamna nungairaba wari macha ama amu puduna lakjari. Ngasigi wari asi kaisal onba nupa amadi maku onbi nupi haiba wari adugi anisuba sarukni. Wari asi paba haujaraglage mayam punna taminarasi. Mani no ngalakpa aduda mikap tholakladuna hawgatlaga korauhanba khurumlage haiduna tholakpada Maku adu magi kada lairamba adu thengnaraki. Ahal singna hainaba makuna imungda changba fatte haiba adu ningsinglammi. Maram asina manina kaidagi makuno sidi. Masi afaba oiroi. Tanthok hawdaba yade. Asi hairaduna sumchit ama lauduna maku adubu tanthoklami. Maku adu baithokraba matung laizabu thiraklami. Chak thonglamgadra haiduna chakhumda changlubada mama oina chak thongnanaba sem saduna leirami. Manina ngakna asumna hairi. Ima no oina thongladoiro. Laizadi kadaita zatkrage ima. Mama na asumna khumlai. Kadino ne ibungo mabu hawgatkhrabrane. Aidi tumamkini tumjarasanu haiduna chakhum changge tawramni sinine. Asumna Maniga mamaga wari saringai ibosana hatu changlaklammi aduga asumna hairei. Hai mama awang khulgi khura chawbhaldo leitre hai ngasi ehing leitaba oramale. Khura gini haibada machanupi adu natana kanasu leitabanina ibani na chatlaga khara sinbirusi loisalo mama thintharanu haujak chatnanaba tawsi. Asumna hairaklammi aduga machanupa manida amu onsindana Ibungo, namaga aiga matam khara awang khulasida leiruba tare. Imauga inthijana leiramuko. Asumna hairaklammi. Ibo sanaga leimaga chatkraba matung mani laizabu kothi thiraklami adubu thiba fanglamde. Mani amukasu laiza mapamda chatlamgadra khalli adubu thajaramde. Asumna mani laizabu thibada numit takiba khangaude. Maram asina mani mathasana mayumda halaklammi. Mahakna mayum changlakpa adu laizana u mathak adudagi urami adubu kaisu haiba ngamdana kapcharami. Numit laitraba matam pungmam mamlaba matam aduda laiza adu mi olaklami. Laiza harauna u adudagi kumtharaklami aduga khonglai thuna manibu kauraduna imungda chensilaklami. Adubu manina oiramliba mawong adu ubata laiza ngakna leptuna leirami. Mani mamit adu ngaksangang Makut adusu khujin asang bakaya thindokladuna leibakda tharo onduna leirami. Masa adu mainungda leibagum achakpa faurami. Mani khangba ngamdraduna sumangda chentholaklami aduga ngaihakki matungda masa adu saagi matu mayamna kupchinkhiduna kaisalgi saktam oiraklami. Mani masana oirakliba aduda ngakladuna masa adu koilei leiduna yenglami aduga imungda leptuna leiriba laizada yenglaklami. Laiza Mahaki mapuroibana kaisal oladuna mangonda yenglakpa aduda kibana masa pumba niklammi aduga yumgi thongjaw adu khonglei thuna lonsillammi. Manina masa adu pakhatna thong adu thillammi. Thong thingbagi makhol aduda khulladugi hui mayam khongba hauraklammi. Khulladugi miyamsu thoknaraklammi. Mani miyam khangnaraklabadi mahak khudong thiba yai khalladuna Mi udringaida chenkiduna khulladuga nakna leiba pak chawraba mongsong aduda chongsinkiduna lotlammi. Asumna ahing aduma mani mongsong marak aduda wakhal kaya amaga loinana lelammi. Mathangi numitta manina mi olakladuna mayum changlakpada laiza thongjinna leptuna leirammi. Adubu manina laizabu kauba nangdringaida manigi mitmangda laiza maku olammi. Laiza maku olaba matung manida tapna yenglamlaga pukri mapalgi u aduda masata sinduna tongduna laikhirami. Madu ubada mani gyan laklami
ꯃꯕꯥꯅꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯀꯨ ꯑꯃꯗꯤ ꯀꯩꯁꯥꯜ ꯑꯣꯜꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯅꯤ ꯑꯃꯗꯤ ꯂꯥꯏꯖꯥ ꯑꯁꯨꯝꯅ ꯑꯃꯅ ꯃꯀꯨ ꯑꯃꯨꯛ ꯑꯣꯟ ꯑꯃꯅ ꯀꯩꯁꯥꯜ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯘꯨ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯝꯗꯦ꯫ ꯃꯥꯅ ꯇꯝꯂꯛꯄ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯕꯨ ꯃꯥꯅ ꯑꯄꯪꯕ ꯁꯤꯗꯨꯅ ꯁꯥꯟꯅꯔꯒ ꯁꯅꯥ ꯂꯤꯀꯣꯜ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯅꯤꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯣꯠꯂꯒ ꯂꯩꯔꯤꯉꯩꯗ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯑꯃ ꯊꯥꯞꯂꯞꯅ ꯆꯤꯡꯌꯥꯝ ꯅꯛꯅ ꯂꯩꯕ ꯎꯃꯪ ꯑꯗꯣꯝꯗ ꯄꯥꯏꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯅꯤ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯃꯤ ꯁꯥꯃꯤꯒꯤ ꯑꯣꯏꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯂꯒ ꯈꯣꯏꯃꯣꯝ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯣꯝ ꯑꯗꯨꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯝꯕ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯑꯣꯟꯗꯨꯅ ꯅꯪꯕꯨ ꯇꯥꯟꯅꯍꯜꯂꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯡꯗꯥꯡ ꯀꯩꯁꯥꯜ ꯑꯣꯟꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯌꯨꯛ ꯃꯀꯨ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯍꯥꯏꯒꯦ ꯇꯥꯎ꯫ ꯈꯣꯏꯃꯣꯝ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯎꯃꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ꯫ ꯔꯘꯨꯅ ꯃꯅꯤꯕꯨ ꯀꯜꯂꯛꯄ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯄꯥꯝꯖꯕ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯅꯨꯕ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯅꯤꯒ ꯂꯥꯏꯖꯒ ꯀꯔꯝꯅ ꯃꯀꯨ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯈꯣꯏꯃꯣꯝ ꯑꯗꯨꯅ ꯂꯤꯔꯝꯃꯤ꯫ ꯃꯅꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯑꯁꯥꯎꯕꯅ ꯌꯣꯝꯂꯝꯃꯤ꯫ ꯔꯘꯨꯕꯨ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯈꯣꯏꯃꯣꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯔꯘꯨꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯂꯤꯛꯂꯤꯒꯤ ꯂꯤꯛ ꯃꯃꯥꯏ ꯑꯃ ꯌꯥꯜꯂꯝꯒꯅꯤ, ꯃꯗꯨ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯕꯥꯅꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯃꯤ ꯑꯣꯜꯂꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯈꯣꯏꯃꯣꯝ ꯑꯗꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯘꯨꯒꯤ ꯃꯊꯛꯇ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯈꯟꯅ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤ ꯃꯤ ꯑꯣꯜꯂꯛꯇꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯍꯥꯟꯅꯒꯨꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯎ ꯃꯊꯛ ꯑꯗꯨꯗ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯣꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯅꯤꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯄꯥꯏꯊꯔꯛꯇꯨꯅ ꯃꯅꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯅꯤꯅ ꯂꯥꯏꯖꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯍꯤꯡꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯕꯥꯅꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤ ꯔꯘꯨꯅꯅꯤ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯝꯃꯤ ꯑꯃꯗꯤ ꯈꯣꯏꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯂꯥꯏꯖꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤ ꯑꯃꯗꯤ ꯂꯥꯏꯖꯅ ꯔꯘꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯀꯨ ꯑꯣꯜꯂꯤꯉꯩꯗ ꯃꯅꯤꯅ ꯃꯍꯥꯛꯀꯤ ꯂꯥꯂꯣꯡ ꯄꯨꯝꯕ ꯑꯗꯨꯁꯨ ꯂꯥꯏꯖꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯤ ꯑꯣꯜꯂꯛꯄꯒ ꯃꯅꯤꯁꯨ ꯀꯩꯁꯥꯜ ꯑꯣꯟꯗꯨꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯃꯇꯝꯗꯅꯤ꯫ ꯂꯥꯏꯖ ꯑꯊꯦꯡꯕꯗꯨꯗ ꯔꯘꯨꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯔꯘꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯖ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯂꯥꯏꯖ, ꯅꯪ ꯑꯣꯏꯔꯦ꯫ ꯀꯔꯤ ꯂꯩꯔꯦ ꯑꯃꯝꯕꯁꯤꯗ ꯅꯪ ꯅꯇꯣꯝꯗꯔꯣ ꯂꯥꯛꯂꯤꯁꯤꯕꯣ?" ꯂꯥꯏꯖꯅ ꯇꯞꯊꯁꯟꯅꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯇꯥ ꯔꯘꯨ, ꯑꯩꯁꯦ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤꯗꯣ ꯑꯃꯝꯕꯁꯤꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯣꯡꯁꯣꯡ ꯑꯁꯣꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯘꯨꯅ, "ꯑꯦ ꯏꯇꯥꯎ ꯃꯅꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ?" ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣ ꯇꯨꯝꯍꯧꯔꯤꯌꯦ, ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯕꯨ ꯌꯥꯔꯛꯇꯦ." ꯑꯁꯨꯝꯅ ꯁꯥꯎꯖꯟꯅꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯔꯘꯨꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯇꯧꯈꯤꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯣꯡꯁꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯃꯕꯥꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ
ꯃꯅꯤꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯔꯘꯨ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯖꯅꯕ ꯁꯥꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯔꯘꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥ ꯔꯘꯨ, ꯆꯦꯜꯂꯨ, ꯁꯣꯝꯗ ꯆꯦꯜꯂꯛꯑꯣ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎꯃꯪ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯔꯘꯨ ꯑꯗꯨ ꯆꯦꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯘꯨ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯃꯪ ꯌꯧꯔꯛꯂꯕꯗ ꯂꯥꯏꯖ ꯆꯦꯟꯕ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯔꯘꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯔꯘꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯘꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯛꯇꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯘꯨꯕꯨ ꯁꯔꯥꯛ ꯇꯝꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯘꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯂꯤꯅ ꯁꯥꯕ ꯂꯤꯛ ꯃꯃꯥꯏ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡ ꯑꯃꯅ ꯁꯨꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯅꯤ ꯑꯗꯨ ꯃꯤ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯔꯘꯨ ꯎꯃꯪ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤ꯫ ꯃꯅꯤ ꯑꯃꯗꯤ ꯂꯥꯏꯖ ꯅꯧꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫